Palmistry ꯃꯇꯨꯡ ꯏꯟꯅ ꯈꯨꯌꯦꯡ ꯑꯁꯤ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ, ꯃꯗꯨꯗꯤ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯑꯃꯒ ꯏꯟꯗꯤꯌꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯕ ꯑꯃꯒ꯫ ꯆꯥꯎꯔꯥꯛꯄ ꯑꯃꯗꯤ ꯃꯥꯟꯅꯔꯒꯁꯨ ꯗꯤꯇꯦꯜ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯅꯨꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯈꯦꯠꯅꯕ ꯑꯃꯗꯤ ꯗꯤꯇꯦꯜꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯆꯥꯡ ꯑꯃꯗꯤ ꯅꯤꯌꯣꯝꯗꯣ ꯈꯔ ꯈꯦꯠꯅꯕ ꯑꯗꯨꯒꯨꯝꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯒꯅ ꯆꯩꯔꯣ ꯁ꯭ꯇꯥꯏꯜ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯆꯩꯔꯣ ꯁ꯭ꯇꯥꯏꯜ, ꯆꯩꯔꯣ ꯍꯥꯏꯅ ꯑꯥꯏꯔꯤꯁ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ, ꯂꯟꯗꯟꯗ ꯕꯦꯁ ꯇꯧꯕ ꯑꯐꯥꯎꯕ ꯄꯣꯂꯤꯇꯤꯁꯤꯌꯟ, ꯑꯗꯨꯗꯩꯗꯤ ꯀꯤꯡ ꯀ꯭ꯋꯤꯟ ꯃꯇꯝꯗꯨꯒꯤ ꯁꯦꯂꯤꯕ꯭रिꯇꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯆꯠꯅꯕ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥ ꯑꯥꯏꯔꯤꯁ ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯆꯩꯔꯣ ꯁ꯭ꯇꯥꯏꯜ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯉꯤꯕ ꯂꯥꯏꯔꯤꯛ ꯃꯈꯜ ꯐꯥꯎꯔꯕ ꯑꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯅꯩꯅꯔꯒ ꯌꯦꯡꯉꯛꯄ ꯃꯌꯥꯝꯁꯤꯕꯨ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯔ ꯈꯪꯅꯩ꯫ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯅ ꯍꯁ ꯁꯃꯨꯗ꯭ꯔꯤꯛ ꯁꯥꯁꯇ꯭ꯔ ꯍꯥꯏꯗꯨꯅ ꯕꯦꯗꯤꯛ ꯁꯥꯁꯇ꯭ꯔ ꯑꯃꯗꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯅꯩꯅꯔꯛꯑꯒ ꯌꯦꯡꯉꯛꯄꯁꯤꯕꯨꯅꯦ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯥꯏꯜ ꯍꯥꯏꯁꯤꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯌꯦꯡꯖꯗꯣꯔꯤꯕꯁꯤꯅ ꯋꯦꯁꯇꯔꯟ ꯁ꯭ꯇꯥꯏꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥꯟ ꯁ꯭ꯇꯥꯏꯜ ꯑꯅꯤꯁꯦ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯤꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯂꯧꯔꯒ ꯀꯝꯕꯥꯏꯟ ꯇꯧꯔꯒ ꯍꯁ ꯁꯃꯨꯗ꯭ꯔꯤꯛ ꯁꯥꯁꯇ꯭ꯔ ꯑꯃꯅꯦ ꯆꯩꯔꯣꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯑꯣꯐ ꯌꯣꯔ ꯍꯦꯟ ꯍꯥꯏꯕ ꯂꯥꯏꯔꯤꯛ, ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯈꯔ ꯑꯃꯁꯨ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯑꯅꯤꯃꯛꯇꯣ ꯀꯃꯟ ꯑꯣꯏꯕꯗꯣ ꯂꯧꯈꯠꯂꯒ ꯑꯅꯤꯃꯛꯇꯨꯗꯒꯤ ꯌꯦꯡꯖꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ, ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯑꯃꯗꯤ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯀꯔꯝꯕ ꯈꯨꯠꯁꯥꯒꯤ ꯀꯔꯝꯕ ꯃꯃꯤꯗ ꯑꯗꯨꯃꯥꯏꯅ ꯇꯥꯛꯑꯝꯃꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯁꯥꯗ ꯃꯥꯎꯟꯠ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯑ ꯂꯩ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯁꯟ ꯃꯥꯎꯟꯠ ꯍꯥꯏꯔꯤꯕꯁꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃꯗꯤ ꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯕ ꯖꯒꯥ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯖꯒꯥꯁꯤꯅ ꯑꯣꯏ꯫ ꯃꯁꯤꯒꯤ ꯖꯒꯥꯁꯤꯗ ꯁꯨꯃꯥꯏꯅ ꯆꯨꯝꯅ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟ ꯑꯃ ꯌꯥꯎꯔꯕ, ꯃꯔꯛꯇ ꯀꯛꯄ ꯈꯣꯠꯄ ꯀꯔꯤꯝꯇ ꯌꯥꯎꯗꯕꯤꯗ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯤ ꯑꯗꯨ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯉꯤ꯫ ꯃꯥ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯒꯤ ꯃꯥꯒꯤ ꯃꯌꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒꯨꯝꯕ ꯄꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯚꯔꯇꯤꯀꯦꯜ ꯂꯥꯏꯟꯁꯤꯗ ꯁꯨꯃꯥꯏꯅ ꯀꯛꯄ ꯈꯣꯠꯄ ꯈꯔ ꯌꯥꯎꯔꯒꯗꯤ ꯃꯥꯅ ꯍꯣꯠꯅꯖꯕꯗꯨꯗ ꯃꯥꯒꯤ ꯃꯔꯛꯇ ꯑꯣꯕꯁꯇꯦꯀꯜ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯃꯒ ꯅꯥꯟꯊꯣꯛꯑꯒꯗꯤ ꯃꯥꯒꯤꯁꯨ ꯆꯥꯟꯁ ꯂꯩ꯫ ꯑꯗꯨꯕꯨ ꯏꯟ ꯀꯝꯄꯤꯌꯔ ꯇꯨ ꯑꯃꯗꯨꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯒꯤꯗꯨꯅ ꯈꯔ ꯂꯥꯏꯅ ꯐꯪꯕ ꯑꯣꯏ꯫ ꯁꯤꯅ ꯑꯣꯕꯁꯇꯦꯀꯜ, ꯍꯥꯔꯗ ꯋꯥꯔꯛ, ꯏꯁꯇ꯭ꯔꯒꯜ ꯈꯔ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯁꯨꯝꯕ ꯃꯤꯁꯤꯅ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯂꯥꯏꯟ, ꯚꯔꯇꯤꯀꯦꯜ ꯂꯥꯏꯟ ꯑꯃ ꯂꯩꯕ ꯁꯨꯃꯥꯏꯅ ꯂꯩꯕꯗꯣ, ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯤ ꯂꯥꯏꯐ ꯂꯥꯏꯟ ꯂꯩꯔꯦ꯫ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯀꯥꯈꯠꯂꯛꯄ ꯐꯦꯠ ꯂꯥꯏꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯩꯔꯒꯗꯤ ꯃꯥꯒꯤ ꯍꯥꯟꯅ ꯃꯁꯥꯒꯤ ꯆꯥꯟꯁ ꯂꯩꯖꯕꯗꯨꯗꯒꯤ ꯍꯦꯟꯅ ꯗꯕꯜ ꯆꯥꯟꯁ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯇꯧꯕꯒꯤ ꯑꯗꯨꯒꯨꯝꯕ ꯈꯨꯗꯝ ꯂꯩ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯁꯨꯃꯥꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯀꯛꯂꯛꯄ ꯁꯨꯃꯥꯏꯅ ꯋꯥꯏ ꯁꯦꯞ ꯇꯥꯕ, ꯐꯣꯛ ꯁꯥꯏꯟ ꯍꯥꯏꯔꯁꯨ ꯈꯪꯅꯩ, ꯁꯨꯃꯥꯏꯅ ꯇꯥꯕꯁꯦ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯃꯁꯤꯒꯤ ꯃꯤꯁꯦ ꯍꯧꯔꯛꯄ ꯃꯥꯒꯤ ꯂꯦꯠ 20ꯁꯇ ꯏꯁꯇ꯭ꯔꯒꯜ ꯃꯌꯥꯝ ꯊꯦꯡꯅꯔꯒꯁꯨ ꯃꯥꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕꯒꯤ ꯆꯥꯟꯁꯦꯁ 32 ꯑꯦꯖꯁꯤꯗ ꯃꯥꯁꯦ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯁꯥꯏꯟ ꯃꯌꯥꯝ ꯑꯝꯇ ꯂꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯁꯦ ꯁꯔꯀꯥꯔ ꯊꯕꯛ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯦ, ꯑꯗꯨꯁꯨ ꯅꯠꯇꯦ, ꯑꯇꯣꯞꯄ ꯒꯤ ꯃꯥꯎꯟꯠ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯅꯩꯅꯕ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯇ꯭ꯔꯒꯁꯨ, ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯂꯥꯏꯟ ꯃꯌꯥꯝꯗꯣ ꯑꯝꯇ ꯌꯥꯎꯗ꯭ꯔꯒꯁꯨ, ꯄꯨꯂꯞ ꯌꯥꯎꯃꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯐꯕꯗ ꯑꯣꯏꯔꯦ꯫ ꯑꯝꯇ ꯌꯥꯎꯗ꯭ꯔꯒꯁꯨ ꯖꯨꯄꯤꯇꯔ ꯃꯥꯎꯟꯠꯁꯤꯗ ꯇ꯭ꯔꯦꯡꯒꯜ ꯁꯥꯏꯟꯒꯨꯝꯕ, ꯕꯣꯛꯁ ꯁꯥꯏꯟꯒꯨꯝꯕ, ꯑꯗꯨꯗꯒꯤꯗꯤ ꯁꯤꯒꯨꯝꯕ ꯁꯥꯏꯟꯒꯨꯝꯕꯁꯦ ꯂꯩꯔꯒꯗꯤ ꯁꯤꯁꯨ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯐꯪꯉꯣ ꯍꯥꯏꯕ ꯑꯗꯨꯒꯨꯝꯂꯕ ꯏꯟꯗꯤꯀꯦꯠ ꯇꯧꯏ꯫ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕꯇ ꯍꯥꯏ ꯄꯣꯁ, ꯌꯥꯝꯅ ꯋꯥꯡꯕ ꯄꯣꯁ ꯑꯗꯨꯒꯨꯝꯕ ꯐꯪꯕ ꯃꯤ ꯃꯌꯥꯝꯁꯤꯒꯤ ꯈꯨꯠꯁꯦ ꯅꯩꯅꯕ ꯃꯇꯝꯗ ꯃꯣꯏꯗꯅ ꯀꯃꯥꯏꯅ ꯂꯩꯕꯖꯥꯠꯅꯣ ꯃꯌꯤꯁꯦ ꯍꯥꯏꯕ ꯃꯇꯝꯗ, ꯑꯗꯨꯒꯨꯝꯂꯕ ꯃꯤꯁꯦ ꯑꯅꯝꯕꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯃꯣꯏꯒꯤ ꯈꯨꯠꯁꯦ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯐꯦꯠ ꯂꯥꯏꯟ ꯑꯩꯅ ꯁꯨꯃꯥꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯑꯃ ꯐꯪꯕꯒꯤꯁꯤꯅ ꯏꯟꯗꯤꯀꯦꯠ ꯇꯧꯏ ꯍꯥꯏꯕꯗꯣ, ꯃꯣꯏꯒꯤ ꯑꯗꯨꯝꯕ ꯑꯆꯧꯕ UPSCꯒꯨꯝꯕ MPSCꯒꯨꯝꯕ ꯐꯥꯎꯕ ꯃꯤ ꯃꯌꯥꯝꯒꯤ ꯈꯨꯠꯁꯥꯁꯦ ꯁꯤꯒꯤ ꯂꯥꯏꯟꯁꯦ ꯑꯦꯛꯁꯇꯦꯟ ꯇꯧꯔꯒ ꯆꯤꯡꯊꯔꯛꯑꯒ
ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯦꯠ ꯂꯥꯏꯟ ꯕꯨꯛ ꯁꯨꯃꯥꯏꯅ ꯀꯥꯕ ꯃꯤꯗꯥꯁꯦ ꯁꯤꯅ ꯐꯦꯠ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯐꯦꯠ ꯂꯥꯏꯟ ꯑꯣꯏꯗꯣꯏꯅꯦ ꯁꯣꯝꯗꯩ ꯀꯥꯔꯁꯨ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯇꯁ ꯇꯧꯅꯕ ꯂꯥꯏꯟ ꯃꯌꯥꯝꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯤꯗꯥꯁꯦ ꯍꯥꯏ ꯄꯣꯁ UPSCꯒꯨꯝꯕ MPSCꯒꯨꯝꯕ ꯑꯗꯨꯝꯕ ꯔꯦꯡꯀꯤ ꯍꯥꯏ ꯄꯣꯁ ꯐꯪꯕ ꯑꯗꯨꯝꯕ ꯈꯨꯠꯁꯥ ꯁꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯂꯥꯏꯟꯁꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯥꯎꯟ ꯑꯣꯐ ꯃꯨꯟꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯔꯛꯄ ꯐꯦꯠ ꯂꯥꯏꯟꯁꯦ ꯃꯥꯁꯦ ꯁꯤꯅ ꯏꯟꯗꯤꯀꯦꯠ ꯇꯧꯔꯤꯁꯦ ꯑꯌꯥꯝꯕꯅ ꯊꯕꯛꯀꯤ ꯑꯣꯏꯅꯗꯤ ꯐꯣꯔꯦꯟ ꯀꯟꯇ꯭ꯔꯤꯒꯨꯝꯕ ꯃꯄꯥꯟ ꯂꯝ ꯑꯩꯒꯤ ꯄꯣꯛꯄ ꯂꯝꯗꯝꯗꯨꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯆꯠꯂꯒ ꯄꯩꯁꯥꯁꯦ ꯇꯥꯜꯂꯣ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯤꯁꯦ ꯈꯟꯅꯕꯗ ꯑꯣꯔ ꯇ꯭ꯔꯥꯟꯁꯂꯦꯠ ꯍꯟꯗꯣꯛꯄꯗ ꯁꯤꯁꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯦꯅ ꯏꯟꯗꯤꯀꯦꯠ ꯇꯧꯋꯦꯕ ꯑꯗꯨ ꯀꯩꯒꯨꯝꯕ ꯁꯔꯀꯥꯔꯒꯤꯗꯁꯨ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯁꯔꯀꯥꯔꯒꯤ ꯐꯣꯔꯦꯟꯗꯒꯤ ꯄꯩꯁꯥ ꯇꯥꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯣꯏꯔꯒꯗꯤ ꯑꯗꯨꯁꯨ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯨ ꯇꯧꯕ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯝꯕꯦꯁꯤꯒꯨꯝꯕꯁꯨ ꯌꯥꯏ ꯃꯨꯟ ꯃꯥꯎꯟꯇꯩ ꯀꯥꯕꯁꯦ ꯑꯗꯨꯒ ꯁꯤꯒ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯤ ꯁꯟ ꯃꯥꯎꯟꯁꯤꯗ ꯂꯥꯏꯟ ꯉꯁꯥꯏꯒꯤ ꯂꯩꯕꯗꯣ ꯑꯗꯨ ꯅꯠꯇꯅ ꯂꯥꯏꯟꯁꯦ ꯃꯜꯇꯤꯄꯜ ꯂꯥꯏꯟ ꯂꯩꯕꯁꯦ ꯃꯜꯇꯤꯄꯜ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯃꯆꯥ ꯑꯇꯣꯞꯄ ꯑꯃ ꯇꯧꯔꯒ ꯑꯃ ꯇꯧꯕ ꯅꯪꯒꯤ ꯁꯣꯔꯁ ꯑꯣꯐ ꯏꯟꯀꯝꯁꯦ ꯃꯥꯏꯀꯩ 2-3 ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯑꯣꯏꯒꯜꯂꯦ ꯑꯗꯨꯅ ꯁꯤꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯅꯦꯅ ꯍꯥꯏꯔꯒ ꯈꯪꯅꯩ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯪꯒꯤ ꯐꯦꯠ ꯂꯥꯏꯟꯁꯦ ꯁꯨꯃꯥꯏꯅ ꯍꯧꯔꯛꯑꯒ ꯁꯤ ꯃꯥꯏ ꯂꯥꯏꯟꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯇꯠꯂꯕ ꯃꯇꯨꯡꯗ ꯃꯥꯏ ꯂꯥꯏꯟꯗꯒꯤ ꯑꯇꯣꯞꯄ ꯗꯒꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯀꯥꯔꯛꯄ ꯑꯣꯏꯔꯒꯗꯤ ꯅꯪꯒꯤ ꯁꯤꯒꯤ ꯖꯒꯥꯁꯦ ꯆꯍꯤ 33 to 36 ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯅꯦꯕ ꯁꯤꯕꯨꯛꯁꯤ ꯅꯪ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯔꯒ ꯂꯥꯛꯑꯒ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯒꯤ ꯁꯤꯕꯨꯛ ꯇꯧꯔ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯃꯊꯛꯀꯤ ꯀꯥꯈꯠꯈꯤꯕ ꯂꯥꯏꯟꯁꯤꯅ ꯏꯁꯥꯒꯤ ꯑꯣꯟ ꯕꯤꯖꯤꯅꯦꯁ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯗꯨꯒꯨꯝꯂꯕ ꯑꯃ ꯇꯧꯕ ꯍꯣꯡꯂꯛꯄ ꯑꯩ ꯍꯥꯟꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃ ꯇꯧꯔ ꯂꯥꯛꯑꯝꯕꯗꯣ ꯁꯤꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯁꯤꯗꯒꯤ ꯅꯪ ꯄꯩꯁꯥ ꯈꯔ ꯇꯨꯡꯁꯤꯜꯍꯜꯂꯒ ꯑꯩꯒꯤ ꯁꯤꯗꯒꯤ ꯑꯅꯧꯕ ꯑꯃ ꯍꯣꯡꯉꯒ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣꯝꯃ ꯇꯧꯖꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯒꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯆꯥꯎꯔꯥꯛꯄ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤ ꯍꯧꯖꯤꯛꯀꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯂꯥꯏꯟꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯒꯤ ꯆꯥꯎꯔꯥꯛꯄ ꯑꯃꯅꯦꯕ ꯍꯧꯖꯤꯛ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤ ꯌꯦꯡꯉꯁꯦ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯒꯤꯁꯦ ꯀꯗꯥꯏꯗ ꯌꯦꯡꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯔꯀ꯭ꯔꯤ ꯃꯥꯎꯟꯗ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯈꯔ ꯂꯩꯕ ꯑꯣꯏꯔꯒꯗꯤ ꯃꯁꯤ ꯕꯤꯖꯤꯅꯦꯁ ꯆꯥꯎꯈꯠꯄ ꯄꯤꯅꯤ ꯍꯥꯏꯕꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯋꯤ ꯁꯤꯒ ꯂꯣꯏꯅꯅ ꯁꯨꯃꯥꯏꯅ ꯂꯥꯏꯐ ꯂꯥꯏꯟꯗꯒꯤ ꯁꯨꯃꯥꯏꯅ ꯍꯧꯔꯛꯄ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯃꯥꯔꯀ꯭ꯔꯤꯗ ꯀꯥꯕ ꯁꯨꯃꯥꯏꯅ ꯂꯥꯏꯟ ꯑꯃ ꯂꯩꯔꯒꯗꯤ 200% ꯕꯤꯖꯤꯅꯦꯁꯇ ꯃꯥꯏ ꯄꯥꯛꯅꯤ ꯁꯨꯃꯥꯏꯅ ꯍꯥꯏ ꯁꯤꯒꯤ ꯂꯣꯏꯅꯅ ꯕꯤꯖꯤꯅꯦꯁ ꯂꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯡ ꯐꯤꯡꯒꯔꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯜ ꯐꯤꯡꯒꯔꯒꯤ ꯋꯥꯡꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯦꯜꯂꯕ ꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯍꯦꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯕ ꯑꯃꯗꯤ ꯕꯤꯖꯤꯅꯦꯁꯇ ꯌꯥꯝꯅ ꯆꯥꯟꯅꯕ ꯃꯍꯩ ꯃꯔꯣꯡ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯅ ꯑꯗꯨꯗꯒꯤꯗꯤ ꯃꯈꯥ ꯇꯥꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯂꯣꯏꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕꯀꯤ ꯍꯥꯏꯔꯦ ꯕꯤꯖꯤꯅꯦꯁꯀꯤ ꯍꯥꯏꯔꯦ ꯒꯣꯔꯃꯦꯟ ꯖꯣꯕꯀꯤ ꯍꯥꯏꯔꯦ ꯁꯤꯗ ꯑꯃ ꯋꯥꯠꯍꯧꯔꯦ ꯁꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯤꯗ ꯐꯤꯁ ꯁꯤꯝꯕꯣꯜ ꯂꯩꯔꯕ ꯀꯦꯇꯨ ꯃꯥꯎꯟꯇ ꯐꯤꯁ ꯁꯤꯝꯕꯣꯜ ꯂꯩꯔꯗꯤ ꯃꯥꯁꯨ ꯖꯣꯕ ꯇꯧꯕꯒꯤ ꯆꯥꯟꯁ ꯂꯩ ꯃꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯤ 30 to 36 ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯒꯣꯚꯔꯟꯃꯦꯟꯠ ꯖꯣꯕ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯑꯃꯁꯨꯡ ꯕꯤꯖꯤꯅꯦꯁ ꯖꯣꯕꯀꯤ ꯃꯇꯥꯡꯗ ꯆꯥꯎꯔꯥꯛꯄ ꯑꯦꯅꯥꯂꯥꯏꯁꯤꯁ ꯑꯃ ꯅꯩꯅꯖꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅꯕ ꯑꯃꯁꯨꯡ ꯃꯈꯜꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄꯗ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯨ ꯅꯝꯕꯤꯔꯝꯃꯨ ꯃꯈꯥꯒꯤ ꯐꯤꯁ ꯁꯤꯝꯕꯣꯜ ꯇꯥꯕ ꯁꯤꯃꯦꯟ ꯂꯥꯏꯟ ꯑꯣꯏꯕ ꯑꯥꯎꯇꯔ ꯃꯥꯁ ꯑꯗꯩꯗꯤ ꯗꯤꯐ꯭ꯔꯦꯟ ꯇꯥꯏꯞꯁ ꯑꯣꯐ ꯐꯦꯠ ꯂꯥꯏꯟ ꯑꯃꯁꯨꯡ ꯃꯥꯏꯟ ꯂꯥꯏꯟ
ꯀꯦꯇꯨ ꯔꯦꯈꯥ ꯑꯗꯩ ꯃꯈꯥ ꯇꯥꯕ ꯑꯁꯨꯝꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯊꯥꯒꯠꯂꯛꯄꯗ ꯊꯦꯡꯅꯅꯕ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ